Good morning. Ngasigi card ki message yeminarase ngasi irai numit ko irai gi number se 71 lere aduga color dana sky blue gumba kai gumba sinabi be ko ado card ahum lothok jarake ko nutigi tawo dumaina nutigi lothok ko daina hide 3 card sidagi ama kanbiro card number 1 2 3 ko adi 1 adum khanba mi su lerangani 2 adum khanba mi su lerangani 3 adum khanba mi su lerangani ko khanbirase ko hadi card number 1 2 3 se adugi matungda timing afaba se ngasi goina ai haijarage ko first card se kitang nungaina leiba oina oi ko ngasi goina haragadi happy oibodo happy oi imong manung nusi chana nusina leiba kotpa dumaina ko sorgi bless leiba hadi sona chanbi ragadi hadi imong manung nungai tawruba thaba ingkhang da mai pakpo khopa dumba oina ko adusuna hadi ngasi it's a good day and haiba yare ko songi oina haragadi number 2 ko honau ko ai goina haragadi hajik se honaga daba matamne ai gi hard work ai gi dedication kari kra shugumba mayam se ko hajik mina khangbi draga so ko hadi no mata no madi hadi mina masak khang kani ba ise aduna hadi mina hajik kemta masak khangbi de natraga hadi moina kemta ai se mana thanabi de kaina khalase ba keno ma taw matamda kemta keno tawono ai gi tawbom thokpa ai gi nombom thokpa adudo dum nom ko hadi aina honari ba mayam se engonda yamna fruitful oigane ba tungda ahum suba sina ko asida leise ko keno oire ko string card lai ko string card se ko hajiki oina haragadi ko focus tawo aina tawdoriba aina changjaliba aina hoji kenom tawena khalase just focus tawo adu da focus tawraga phajana ko hadi confident leina thabak tawo thajawo ishada mingonda na taba ishada thajawo aina tawriba thabak se habase ko aina tawri thabak se thajawo adu taragadi hadi successful oiba doubt thamdaba aina kenom tawba matamda ko adu timing sina yuki pung 3 minute amadagina pung 10 minute ani phawng lere dei 13 minute kuni thoidena 12 minute ni phung phawng lere 3 minute kun mari dagina 3 minute ni fu mari phawng lere ko season dam gini ko aduga nungdangina 9 minute 3 dagina 8 minute ni phung phawng lere aduga ahingina 13 minute kuni thoidena nongalamdagi 3 minute kuma phawng lere ko sisina khoigi ngasigi oina afaba timing ko adu sida lere ko card ki message ngasi Friday numit ke ko khata bom ko ne minase thank you